Puknabu Kurumjari, Matam Sangna, protest or Matungda Houjik, Bangladesh ta Achauba One Bama Lakre. Houjik Bangladesh military na Makoi government bu overtake Toukhre. ID another military coup amamuk Bangladesh ta Toukhre. Bangladesh ki Prime Minister Sheikh Hasina army ki pressure na maram oraga ID army na mangonda literally hirami 45 minute ki matam piri masigi manungda resign tawduna country si thadoktuna chatkro haina Sheikh Hasina pressure asina maram oraga masimak tawduna ID resign tawduna makoi ga khwaidagi naknaba India ki state Oiriba Tripura ki capital Agartala da military helicopter amada safely Toukhre. Masigi matungda Bangladesh ki army chief waker-uz-zaman na Bangladesh ki power pumba si paisan kre. Mahak na public ta announce tawduna high crime mahak Houjik Bangladesh ki in charge oiri haina luina makata na mahak na ki mafam asida athubada interim government ama semlagani haina luina oirakli Fibam asi India gi oina di amna shocking oiba alarming situation amani maramdi Sheikh Hasina India gi oina yamna maroiba friendly leader amani India Bangladesh ki friendly relation asida Sheikh Hasina gi yamna chauba Dang Yauri, Loina Houjik Power the Lakliba, Army Chief Asi, anti India Oigatrana Tragana, pro India Oigatra Havidi, Hibangamdri. Adubu, interim government Gimatungda, Lakadaba, Bangladesh ki, next Prime Minister Asi, opposition leader, BNP Party ki, Khalida Jiana, Oirakpayabagi, chance Yamna Wanga lady, Maram Dimhak protest Asida, Sauna support Obagi Mamitari, Marksi, Hughes, anti Indian Aduga, pro Chinese leader ni. Mahagnani, India out campaign Bangladesh ta, Haudoki Badusu. Houjik India gi akoibada oiriba Fibam sing asi yengsi Myanmar da oiriba Fibam Bangladesh ki oirakliba Fibam sing loinana Pakistan gi oinasu maming gi oina democracy ni leiribasi adubu tasengmadi makoi gi army na government asi salairibani India da anyhow tawduna democracy budi maintain tawduna leiri Houjik Bangladesh suddenly asumna oirakliba asi karigino army na take over tawribasina karigi habda mu yengsi 2024 horokpadagi Houjik phawbada oirakliba Bangladesh ki series of events sing si yengsi chahi horokpada Bangladesh ta election tawduna Sheikh Hasina mai paktuna marirak subo oina prime minister oiki election hek loibaga USA gi maikaidigi statement lakpa hoki election niyom chumna tawkide army power sinaki habna chingba kaya masina maram oraga Bangladesh ta political party kaya mana protest tawki adu hariyo protest adu yamna apikpa level da tawki masig matungda Sheikh Hasina na phongdoraki mangonda chauba western country amana pressure yam kanna tawki Bangladesh ta military base ama piu haina natragadi Myanmar amadi Bangladesh ki saruk khara thugairaga Anouba country ama semgani haina kihenki masigi matang si aina hana so video ama semlaga thaga chakrabani title da US India gi manakta Anouba country ama Semgadouri haina video asida details oina yaorabani video gi link description da hapcharamge masidagi yengbinaba nolukchari makha tarakpada panbaya wasi Pakistan da su thokrabani Pakistan Prime Minister Imran Khan na US ki matakta allegation kara thamlogi dama kari Fibam oikiba habdu mayamna dum khangbiram lagani kanjai somda Bangladesh ta su Sheikh Hasina na US ki wafam adubu yakide aduna ikui koidana Bangladesh ta su yamna chawba scale da students singi protest over horaki reservation hadi quota system da based tawduna masi Bangladesh ki high court na June 5 ta makoi gi hana chanaramba reservation system adu amukhana chanaragani haina order ama thokibadagi horakibani Erang asi karigi thokiba habasi matang da su channel asida hanana aina details video ama semlaga thagat chakrabani protest asi horokpagi maram kari oiriba habina chingbagi details oina gyan hena tanaba video asibu yengbiba yagani description da link hapcharamge makha tarakpada protest aduna maram oraga misi mina ke ama yorokpadagi Supreme Court na yamna tuna order thoktana quota system adubu mass scale da kakthaduna hana leramba merit base ki reservation asi 44 kaktani masidagi hengal handuna 97% phawa yohon krabani adubu madu phawada Bangladesh ta protest adu leplamde protesters singna openly demand tawki Sheikh Hasina bu famdagi resign tawaina quota system asi reinstate tawgi thabak high court na tawki adubu Supreme Court na mohana quota adubu loktoki madudagi protest asi khara taptharu rabani adubu August da phajana plan tawduna hena violent oiba mongda protest amuk tawbo horaki masida judiciary role di leitrabani PM gi maikaidagi adubu Sheikh Hasina da blame pumba si tawki maramdi protest asi yam ka hena violence lomda olakpana Houjik phawada protester 300 ki mathakta sikre Erang asibu control tawda magi asoiba kara laikibagi mamidi tari adubu Bangladesh ta tawriba protest asigi
matangda report kaya amadasu publish tawnakhre protest asigi maningda opposition party amadi foreign power na funding tawri haibagi khanghoduna Sheikh Hasina bu maikai kaya dagi dictator ni haina lawba honarki Sheikh Hasina gi country thadoktuna lakpi Fibam asi Yaorabara si army gi chief ki maikai dagi 4 August 2024 da statement ama thoki madudi ekoi praja mayam gi damak lepli haina masidagi Sheikh Hasina da support tawramba army Houjik tawdre habasi taklabani aduna masi khanglakpadagi mafam pombadagi masing yamlaba protesters sing Dhaka da laktuna prime minister gi residence ta attack tawba Thugai khaiba manghan tahan ba horaki Oiriba footage asida yengbiu Sheikh Hasina gi office sangduna Thugai khaiba kaya ama u fangli loinana Sheikh Mujibur Rahman mahak Sheikh Hasina gi father ni magi statue na chingba kaya amasu Thugai duna manghan tahan khre mahak Bangladesh pu ningkha tamap leba ama ohelakpada khwaidagi chawba thodang lakhiba misakni mahak si Bangladesh ki father of nation haina khangrariba misakni aduna masida hangba yaba maruiba wahangsi masi tasengna genuine protest ama khaktara natragana foreign power amana geopolitical game ama play tawrabra haibesini loinana tungda Bangladesh ki military ki position asi kari oirapa global affairs India gi relation amadi lakadaba chahi khara asida US ta military base ama pigadra Bangladesh tagi loinana Pakistan gi influence Bangladesh ta hengalakadoribra haibadudi yengba tari adubu oirliba Fibam asidi India gi oina yamna concern oiba mipainingai ni India Bangladesh border da security hena section handaba yaroidori illegal activities ke ama hanadigi tawduna lakli Indo Bangladesh border da masi Houjik hena hengalakpa yabagi chance yamna wangna leiri tangsida asigi video solution jage video sibu like share loinana channel asibu subscribe tawbo kawbiganu tungdasu interesting oiba topic yama pudun laksage punamapu Tasi Khangsi gi maike digi kai kunobu